mayam adom angangsing laik pa ba matamda puning changna pananabi macha khagi matangda mayam dai thamjage ko angangsing laik pa ba changko matamjila magi kaje ahamada taru tana loisalan biyo taru tana loisalani boy kolom larik mapam chan chan thamhan biyo aduga magi wang singbajida laik kamari leinaba topic sing adum thepiyo loisan ba laik loisan ba adagi thetpa kopa ka loisan khuding makse angang thura loi tohon biyo mana angang na tawhon bai maram ji kaina hamtana ma masana loisanjaba taru tana loisanjaba nana thamjaba mana pam matungna semabni na ne maunda hainingba wakalam phawgane magi brain ji da ko adui matangda angang ja larik pa ba matam ji da taru tananba asengba sudok samtholo piron selan biyo koina duk tangoi thawa tamna taru tananba asengba piron selaga duk tangoi thanai dana madaduna laik pa ba matam ji da ju taru tananba asengba piron selaga na laik pa han biyo aduna maunda magi brain ji hainingba masaji am nungai ba film ton gane ba aduna maram oi paraje thuna phab ngamne ba smai tawna phammaga laik pa matam ji ju phamma matam na koi khong kut niom chumna khucha pan thamma laik pa han biyo khong kut mering meng salari para pa pung jamung ngamoi mind concentration ngamoi ba aduna maram oi ga koina angang jing ja haibani ti niom khara se illaga laik pa ta di pung jang na laik pa ngamni para thuna phab ngamne ko thank you